Malem gi tonganba Leibak Singna illegal immigrant Amadi cross border terrorism Thingnaba Hotnarabasu Manipur dadi taionnaba phivam amada leiri haina UCM gi President YK Dhiren nungnangba phongdorakli United Committee Manipur na Singna lamlai kaithelda UCM lamlai unit ke anauba office ama hangdokpagi thoramda wafam ase phongdokleduna mahakna hai Masing thingamdraba mitop kaya changsilakpadagi kumja English ani kunhumdoidagi lamdam asida achauba irang ama thoktuna leiri pumdamak ase koknaba border fencing khabagi thodang lawriba BRO BRTF na athubada lamdam asigi miyamgi ihul khangna thabak ase loishingadabani border fencing khaba asida Manipur ge lam sokhandanaba border nakna tariba khulgi khunja signa matam kayagi mamangdagi takshinduna lakhibani Aikoi ngamkai apunbagi saktam amadi idea of Manipur kaihandana thamba haibasi aikoi tangai fadaba thodang amane border fencing ge matangda leiriba che nabasing ase warushen praknaba Surveyor General of India Manipur lengak amadi BRO BRTF ke mihut singga UCM ga kyarak hanna tonganba mafam singda chatuna khunja sing yauna yingshin minakre ngasisu UCM na lepalaitana kupna monitor tawdun leiri hainasu mahan makatana phungdokhe thawramaduda UCM lamlai unit ke chairman Hawam Sitaljit UCM ge secretary general Nahakbam Santa amadi UCM ge thawpuba kyasu sarugyakhi Sisi yamna maru oiba factor amu key factor ama kaino akanda aikoi boundary hai ta aikoi international boundary tongan ba leiriba aikoi gi Manipur gi boundary singa sa ngasi sahi lising kaya dagi aikoi lising ani gi matak aikoi pai pu sing tina masi nga agala ami adu 1949 dagi aikoi Bharat ki manung chanba state tama lepa ama oiki matung dagi di madugi boundary amusung ngkai nakpagi thabak amusung mitop changpagi ngak chenbagi thabak se aikoi misam aikoi isana tawjarambado madu ngasi aikoi 1949 ki October ki tang 35 da Bharat pungra matung dagi madu ki responsibility kudimukto aikoi gi miyam gi daita punamukto India government na madu lawgra